Hi everyone, welcome to my another video. Ngasigi video sisu adom Durga Puja gi oidoine. Ngarang thagathiba video dugi makha taba mutung oidoine. Asina Ashtami Navami namitta aina koiba chatpa adugi matek sum lawjarapani video sibudi yam phajaba wale yam fajana namaktre okay hani aina namakpa and clip ahum maridi aina fajana namjarakpani ado yawramjai mai tawna khande aina pasat khaba soidana natragana kaidawa khande adugi nungaitre wakhal mamonje ado tarasu adum share tawrabani fajajagasu aina video photos Facebook, Instagram or YouTube thagali se ate ki sugi na deda hayeng kona so memories oina bani na chane hayeng kona yenga inche nisi doine video se phajajaga so adum adugi thagale ni asi laki suri mandi ni ponu mitta navami mitta itu sadagi dana asina hojai dani hojai da chatpagi video se phajana namakpado yawramdare kitong do khran yawrambado adu dum hapisi kumrang khangde ko se phajabdi wale aduga si ai mamang chatke aduga video namo haibane do phajana nambasu haitare aduga mi sitte ledana lighting di phajaba aduga video di phajaba wale sakka se roye muslim sadi yamna ji koidare saptami numitagi koirakpani sum numit humni chaslappa se waidana nu yam koiraktre na amani kha yengaga dum lae adugagi puska chare loraga ice cream adugai sum loi pura mangnam video lawsu kaure color koda kona su adum semjula happy sini ice cream cha loraga adum halle tamingaktre ware khongjo namni na koibo namse sisina Ashtami nimitta koi satagini netonga namatiga aida adagi asna mathang ko nimitta navami nimitta ayuk kismira plan chadagini photo inja thibra phajabra loi pulap hapchalabani khanba talle kok ngaure yamani gena thibo phajabo loi hapchale